Kanglup ki irangga mari lainana lanthum mangkhibagi akupa marol laingakta pisilaknaba khangalakle. Me tang ahumdagi hawduna Manipurda thokliba kanglup ki irang asina maram oiduna yum kay amadi lanthum sing mangtakraba imung singna akupa warol sing Manipur laingaki mari lainaba loisang singda pikhalaknaba. Manipur laingaki Home Commissioner T. Ranjit na thokpo official oiba cherola man khangalagle. Cherola sige matungin na yum kay amadi lanthum mangtakhibagi akupa warol sing ado manak nagpa SDO SDC amade Deputy Commissioner gi office ta pikhalakadavanay. Pikhalakliba warol sing adu marilay na ba Deputy Commissioner na kupna yang silaba matungda paikhat pam thok pathabak laingak na paikhat kani haire. Tongan ba laingak ama phangdri ba phauba Kuki Singh Shanti Phangloy Kim. Kuki Singh buon nay di ba made tathi taway na tawri ba kangbuga punna nung sisanan layminaba waithokloy haina Kuki NP Manipur Kim na phongdok laduna. Tongan ba political unit amagi makada laingak sa bahayba Kuki Singh gi aseng bahagasi phangdriba phauba. Kuki Singh Manipur da tangdu layta na hingbang ngamloy haire. Kuki NP Manipur gi cherol amada mathaki wafamasi phongdok laduna cherol sina hay. Ngarang palel da Kuki Khun Singh da landa duna. Kuki gi khulngak pa volunteer ama laikhida ba thokdok aduge daita en birena lusingba mitay gi laingak na pugadaba nei. Kuki Singh gi mathakta landa sathargliba se thingna ba hona bagi mahud laingak asina hingsa gi thokdok sing hena thongnaba achakpa maidagi haizili hainaso Manipur laingak pu maral sirakle. Palel gi thokdok adu en biren gi double standard oiba laingak asina state machinery sing sizinaduna Kuki Singh gi mayokta thabak tawhalli haibagi mayek laraba khudam amani hainaso phongdorokle.